ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯨꯇꯤꯡ ꯂꯦꯞꯄꯝꯃꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃꯃꯝꯗ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯪꯂꯩ ꯁꯅꯥꯗꯤ ꯃꯗꯨꯗ ꯌꯥꯎꯗꯦ, ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯀꯨ ꯑꯣꯏꯔꯤꯕ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯏꯃꯧꯅ ꯀꯣꯟꯅ ꯆꯥꯕꯗꯣ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ, ꯃꯌꯥꯝ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯁꯤꯀꯣ." ꯍꯦꯃꯥꯕꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ, "ꯕꯦꯝꯃ, ꯊꯣꯏꯕꯤ, ꯅꯀꯨꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯁꯤꯗ ꯏꯃꯧꯅ ꯀꯣꯟꯅ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ." ꯆꯪꯂꯩ ꯁꯅꯥ ꯇꯞꯅ ꯈꯨꯝꯃꯤ, "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯁꯨꯝ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯖꯒꯦ." ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯣꯏꯅ, "ꯑꯋꯥꯠ ꯑꯄꯥ ꯀꯩꯝꯇ ꯂꯩꯇꯦ, ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ." "ꯑꯋꯥꯠ ꯑꯄꯥꯒꯤꯗꯤ ꯑꯍꯦꯟꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯍꯥꯞꯂꯒ ꯊꯝꯃꯁꯤ, ꯑꯣꯛꯇ ꯑꯣꯛꯇ꯭ꯔꯒ ꯃꯁꯥ ꯃꯁꯥꯅ ꯃꯥꯏꯅꯅꯦ ꯍꯥꯞꯄꯒ ꯆꯥꯖꯁꯅꯤ." "ꯐꯝꯃꯨ ꯐꯝꯃꯨ, ꯅꯃꯥꯒꯤ ꯅꯥꯀꯜꯗꯨꯗ ꯐꯝꯃꯨ." ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯦꯝꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯆꯥꯛꯇꯨ ꯀꯣꯊ ꯀꯣꯊꯅ ꯍꯥꯏꯔꯛꯏ, "ꯃꯇꯨꯡꯗꯁꯨ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯒꯗꯧꯕꯅꯤ. ꯑꯩꯈꯣꯏ ꯊꯩꯕꯕꯨꯗꯤ ꯅꯨꯃꯤꯗꯥꯡ ꯁꯨꯇꯤꯡ ꯂꯩꯕꯗ ꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕꯁꯨ ꯌꯥꯎꯏ, ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯒꯅ ꯑꯗꯨꯝ ꯆꯥꯕꯁꯨ ꯌꯥꯎꯏ. ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯁꯤꯀꯣ." "ꯆꯥꯗꯣꯏꯅꯤ ꯆꯥꯗꯣꯏꯅꯤ, ꯏꯃꯧꯒꯅꯦ ꯀꯣꯟꯅ ꯄꯤꯖꯕ ꯌꯥꯕ ꯅꯠꯇꯦ." ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯩ, ꯃꯥꯏꯊꯣꯡꯗꯁꯨ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ, "ꯃꯧ ꯃꯈꯨꯠ ꯌꯦꯡꯕ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯕꯕꯥ? ꯃꯧꯕꯨꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤꯗ, ꯑꯗꯨꯕꯨ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛꯇꯪ ꯊꯣꯡꯂꯒ ꯄꯤꯖꯗꯕꯗꯤ ꯌꯥꯗꯕꯅꯤ. ꯃꯁꯤꯁꯨ ꯆꯠꯅꯕꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯁꯥꯒꯩꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯃꯧꯅ ꯊꯣꯡꯂꯒꯗꯤ ꯋꯥꯔꯅꯤ, ꯑꯗꯨꯅ ꯏꯟꯖꯥꯡꯗꯨ ꯈꯛ ꯊꯣꯡꯂꯒ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯃꯝ ꯄꯤꯔꯁꯤ." ꯃꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯁ, ꯅꯃꯧꯁꯦ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯅꯤꯅꯦ." "ꯍꯩꯃꯥ, ꯀꯃꯥꯏꯅ ꯋꯥꯍꯟꯅꯤꯡꯗꯧꯔꯤꯅꯣ? ꯏꯆꯥ ꯏꯃꯧꯅ ꯋꯥꯕꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ." "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ." ꯍꯦꯃꯥꯕꯇꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯃꯤ, "ꯃꯤ 60-60ꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯏꯃꯧꯅ ꯊꯣꯡꯕ ꯌꯥꯄꯣꯟꯇꯦꯗ. ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯤꯖꯕ ꯑꯣꯏꯔꯒꯗꯤ ꯕꯥꯃꯣꯟ ꯑꯃ ネꯛꯂꯒ ꯊꯣꯡꯍꯟꯕ ꯌꯥꯏ. ꯑꯗꯨꯕꯨ ꯁꯤꯗꯤ ꯏꯃꯧꯒꯤ ꯈꯨꯠ ꯌꯦꯡꯕꯒꯤ ꯋꯥꯐꯝꯅꯤ. ꯑꯗꯨꯅ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯃꯝ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯍꯥꯏꯕꯁꯤꯗꯅꯦ ꯃꯁꯤꯅ ꯁꯝꯒꯅꯤ ꯈꯜꯂꯤ." "ꯁꯥꯒꯩꯁꯤꯒꯤ ꯑꯍꯜ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯄꯤꯖꯁꯦ. ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯗꯣ ꯅꯃꯧꯅ ꯐꯪꯖꯒꯦ." ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯦꯃꯥꯕꯇꯤ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯍꯦꯃꯥꯕꯇꯤꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯧꯅ ꯄꯥꯝꯖꯕꯗꯣ ꯃꯗꯨꯃꯛ ꯇꯧꯁꯤ." ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛ, "ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯁꯤꯗ ꯐꯖꯅ ꯄꯤꯖꯔꯁꯤ, ꯑꯗꯨꯒ ꯑꯇꯩꯒꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯤꯜꯂꯨꯔꯁꯤ." "ꯍꯣꯏꯅꯤ ꯍꯣꯏꯅꯤ, ꯃꯗꯨꯅ ꯐꯔꯦ. ꯑꯗꯨꯒ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯒꯁꯨ ꯐꯥꯝꯒꯤ ꯉꯥ ꯃꯌꯥꯝꯗꯣ ꯍꯟꯗꯛ ꯏꯃꯣꯏꯅꯨꯁꯤꯗ ꯐꯥꯗꯣꯛꯂꯁꯤ. ꯕꯕꯥ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ. ꯑꯩꯁꯨ ꯐꯥꯝꯗꯣ ꯀꯌꯥ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅꯤꯅ ꯉꯥꯗꯣ ꯀꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ." "ꯉꯥꯒꯤꯗꯤ ꯆꯥꯎꯔꯦꯗ, ꯃꯤꯅ ꯍꯦꯛ ꯎꯕꯗ ꯇꯥꯞ ꯇꯥꯞ ꯂꯥꯛꯅꯈ꯭ꯔꯗꯧꯕꯅꯤ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥ ꯌꯥꯎꯁꯤꯟꯗꯦ, ꯇꯨꯃꯤꯟ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ "ꯏꯃꯣꯏꯅꯨ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯉꯥꯗꯨ ꯐꯥꯗꯣꯛꯂꯒ ꯀꯣꯝ ꯃꯆꯥꯗꯨꯗ ꯌꯣꯛꯂꯒ ꯑꯣꯏꯅ ꯊꯝꯃꯁꯤ." ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯀꯥꯡꯈꯜ ꯊꯥꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯆꯪꯂꯩ ꯁꯅꯥꯗꯨ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯏ꯫ ꯃꯥꯅ ꯍꯦꯛ ꯐꯃꯨꯡꯗ ꯀꯥꯔꯛꯄꯒ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯥꯕꯨ ꯀꯧꯖꯔꯦ, "ꯕꯤꯀꯅꯥꯎ, ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯕꯣ?" "ꯇꯨꯝꯕꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ." ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯃꯨꯟ ꯈꯥꯡꯅꯔꯒ ꯍꯤꯞꯄꯨ." ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ, "ꯗꯗꯥꯅ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯤꯞꯄꯛꯇꯧ ꯂꯩꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯇꯤꯡꯊꯣꯛꯂꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯍꯤꯞꯍꯜꯂꯣꯏ." ꯆꯪꯂꯩ ꯁꯅꯥꯁꯨ ꯆꯤꯡꯁꯤꯟꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ
ꯃꯈꯨꯠꯇꯨ ꯃꯥꯅ ꯆꯤꯡꯊꯣꯛꯂꯒ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯨꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯊꯩ꯫ ꯃꯇꯧꯁꯤꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯋꯥꯍꯪ ꯇꯧꯏ꯫ ꯗꯗꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯏꯉꯛ-ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯊꯥꯖꯩꯗ꯫ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯗꯨꯏ ꯋꯥꯍꯪꯗꯣ ꯍꯪꯉꯤꯕ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯗꯗꯥꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯒꯗꯤ? ꯆꯤꯡꯁꯥꯡꯉꯥꯟꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯗꯤꯗꯣ ꯊꯤꯗꯅꯕ ꯂꯝꯕꯤꯗ ꯀꯩ ꯂꯩꯔꯤ, ꯀꯔꯤ ꯇꯥꯔꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯈꯨꯗꯤ ꯊꯤꯔꯒꯁꯨ ꯊꯤꯔꯤꯕ ꯈꯨꯗꯤ ꯑꯗꯣ ꯅꯪꯒꯤꯗꯃꯛ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯅꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯕ ꯊꯤꯕ ꯈꯨꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯁꯤꯒꯤ ꯃꯩꯔꯥꯁꯨ ꯃꯨꯠꯂꯦꯀꯣ? ꯏꯃꯨꯡꯒꯤ ꯃꯩꯔꯥ ꯍꯥꯏꯕꯨ ꯀꯩꯅꯣ? ꯌꯣꯛꯆꯕ ꯏꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯅꯥꯌꯣꯛ ꯅꯧꯒꯠꯂꯒ ꯑꯐꯕ ꯃꯁꯛ ꯃꯉꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯒꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯩꯔꯥꯗꯣ ꯃꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯨꯡꯁꯤꯒꯤꯗ ꯅꯠꯇꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯑꯒ ꯃꯆꯥꯗꯨꯕꯨ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ, ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯩꯔꯥꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯃꯩꯔꯥ ꯃꯨꯠꯍꯟꯕ ꯌꯥꯗꯦ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯐꯕ ꯃꯩꯔꯥ ꯀꯌꯥ ꯑꯃ ꯏꯃꯨꯡꯁꯤꯗꯒꯤ ꯄꯨꯊꯣꯛꯀꯗꯧꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯁꯨ ꯀꯅꯥ ꯂꯦꯡꯖꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯦꯟꯕꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯅꯤꯡꯒꯣꯜ ꯄꯤꯕ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯆꯪꯂꯩ ꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯂꯟꯂꯩꯃꯁꯨ ꯍꯤꯞꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯧꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯅꯥꯀꯜꯗ ꯍꯤꯞꯂꯤꯕ ꯌꯥꯏꯆꯦꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯂꯨꯞꯄꯗꯧꯅ ꯇꯧꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯈꯜꯂꯤꯅꯤ ꯋꯥꯈꯜ ꯑꯃꯁꯨ꯫ ꯀꯩ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯇꯨꯝꯒꯅꯤꯒ ꯈꯪꯗꯈꯩ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯁꯦ? ꯇꯥꯃꯣꯅ ꯇꯥꯃꯣ ꯉꯥꯟꯕ ꯑꯣꯏꯔꯝꯂꯕ, ꯑꯗꯨꯒ ꯑꯩꯅ ꯆꯪꯂꯩ ꯁꯅꯥ ꯑꯣꯏꯔꯝꯂꯒꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯤꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯆꯦꯠꯇꯣ ꯏꯉꯛ-ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯃꯔꯝꯒꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯁꯨꯝ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯩꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ꯫ ꯌꯥꯏꯆꯦꯠꯇꯨ ꯂꯟꯂꯩꯃꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯒꯅꯨ꯫ ꯃꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯅꯕꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ꯫ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ, ꯖꯦꯛ ꯔꯣꯁꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤ, ꯆꯤꯡꯁꯥꯡꯉꯥꯟꯕ ꯆꯪꯂꯩ ꯁꯅꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ, ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯆꯟꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯟꯂꯩꯃꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ, ꯇꯥꯃꯣꯅ ꯍꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯀꯅꯥꯒꯨꯝꯕꯒꯤꯅ ꯄꯣꯂꯣꯏꯗ ꯀꯥꯏꯅꯕ, ꯀꯅꯥꯒꯨꯝꯕꯒꯤꯅ ꯊꯨꯡꯅꯕ, ꯀꯅꯥꯒꯨꯝꯕꯒꯤꯅ ꯋꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯒꯤꯅ ꯑꯋꯥꯕ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕ꯫ ꯑꯗꯨꯒ ꯀꯥꯏꯅꯈꯤꯕ ꯈꯨꯗꯤꯡꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯂꯣꯏꯅ ꯆꯜꯂꯤꯕꯅꯤ꯫ ꯌꯥꯏꯆꯦꯠꯇꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯅꯤꯒꯤꯅ ꯑꯋꯥꯕ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕ꯫ ꯂꯟꯂꯩꯃꯁꯨ ꯅꯣꯛꯏ꯫ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯁꯨꯇꯤꯡ ꯆꯠꯄ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯌꯨꯛꯇꯒꯤ ꯉꯟꯅ ꯁꯨꯇꯤꯡ ꯆꯠꯀꯗꯕ ꯃꯔꯝꯅ ꯆꯪꯂꯩ ꯁꯅꯥꯕꯨ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤꯁꯤ ꯂꯩꯔꯝꯗꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯊꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟ ꯏꯁꯧ ꯇꯧꯔꯝꯃꯤ꯫ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤꯁꯦ?
ꯃꯄꯨꯔꯣꯏꯕꯒꯤ ꯊꯥꯔꯛꯂꯤꯕ ꯈꯣꯟꯗꯥ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯠꯇꯦ, ꯅꯪ ꯏꯪꯕꯒꯁꯤꯕꯨ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯝ ꯊꯕꯛ ꯐꯔꯤꯔꯕ ꯅꯪꯒꯤꯁꯦ? ꯗꯗꯥꯒꯤ ꯁꯨꯇꯤꯡ ꯂꯩꯕꯗꯨꯗ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯤꯌꯦ꯫ ꯄꯨꯡ 6ꯇꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯡ 4 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯤꯌꯦ꯫ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯗꯤ ꯅꯪꯕꯨ ꯅꯥꯕ ꯇꯥꯔꯦꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅ ꯇꯩꯅꯕ ꯋꯥꯗ ꯆꯪꯂꯩ ꯁꯅꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯒꯦ? ꯌꯦꯔꯨꯝ ꯑꯣꯏꯅ ꯊꯣꯡꯉꯨꯔꯥ? ꯅꯠꯇ꯭ꯔꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯉꯨꯔꯥ? ꯑꯩꯗꯤ ꯁꯨꯇꯤꯡ ꯃꯐꯝꯗ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ꯫ ꯍꯣ, ꯁꯨꯇꯤꯡ ꯆꯠꯄꯗꯣ ꯅꯪꯅꯅꯕ ꯗꯗꯥꯒꯤ ꯆꯥꯛꯇꯣ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯤ꯫ ꯑꯥꯗ ꯍꯣꯇꯦꯜꯗꯒꯤ ꯀꯩꯗꯒꯤ ꯂꯩꯔꯒ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗꯅ ꯂꯩꯇ꯭ꯔꯤꯉꯩꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ, ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯃꯗꯨꯁꯤꯡꯗꯣ ꯑꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯆꯥꯒꯗꯧꯕꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯩ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯋꯥꯔꯤꯅꯤꯅꯦ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯀꯩꯅꯣ ꯅꯨꯡꯁꯤꯗ꯭ꯔꯗꯤ? ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯁꯦ ꯏꯅꯦ ꯃꯤꯀꯨ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ꯫ ꯑꯗꯣ ꯌꯥꯍꯧꯁꯦ ꯉꯟꯃꯟ ꯂꯤꯄꯤꯒꯅꯣ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯅꯤꯅ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯗꯣ꯫ ꯊꯕꯛ ꯇꯧꯕꯅꯤꯅ ꯀꯩꯁꯨ ꯏꯪꯕ ꯐꯥꯎꯗꯦꯗ꯫ ꯑꯗꯣ ꯗꯗꯥꯁꯨ ꯆꯥꯏꯊꯅꯕ ꯇꯧꯕꯤꯔꯣ, ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯊꯅꯝꯃꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯂꯨꯖꯅꯕ ꯑꯃꯨꯛ ꯏꯁꯤꯡ ꯁꯥꯍꯟꯕꯤꯔꯝꯃꯒꯦ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨ ꯁꯦꯠ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯁꯤꯒꯤ ꯈꯖꯥꯏꯗ ꯅꯨꯄꯥ ꯃꯥꯒꯤ ꯏꯃꯣꯟ ꯃꯣꯜꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯊꯦꯡꯉꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯁ ꯗꯗꯥ, ꯏꯃꯥ ꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯎꯗꯤ ꯎꯍꯧꯗ꯭ꯔꯦꯗꯅꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯊꯦꯡꯒꯦ ꯇꯧꯔꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯁꯥꯗꯨ ꯃꯅꯤꯡ ꯍꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯀꯣ, ꯈꯥꯟ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯛꯑꯒꯗꯤꯅꯦ, ꯅꯨꯔꯥꯁꯤꯡ ꯊꯣꯝꯃꯛꯀꯅꯤꯅ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯏ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯨꯔꯥꯁꯤꯅꯅꯦ ꯍꯦꯛꯇ ꯊꯣꯝꯃꯛꯀꯗꯣꯏꯅꯦ ꯑꯩꯗꯤ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯊꯋꯥꯁꯥꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯗ ꯁꯣꯔ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯁꯨꯒꯠꯂꯒ ꯈꯥꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯎꯅ, ꯕ꯭ꯔꯁꯁꯨ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯁꯣꯔꯒ ꯀꯥꯝꯁꯤꯜꯂꯛꯄ ꯅꯪꯗ ꯁꯤꯔꯣꯏ ꯅꯪ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯨ ꯅꯣꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯗꯨ ꯁꯣꯏꯔꯦ ꯈꯪꯂꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯍꯥꯏꯖꯩ꯫ ꯑꯁ ꯁꯣꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ, ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ꯫ ꯁꯤꯕ ꯌꯥꯗꯦ, ꯏꯄꯨꯔꯣꯏꯕ ꯁꯤꯕ ꯌꯥꯗꯦ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯃꯜꯂꯦ ꯑꯩꯒꯤ ꯄꯤꯀꯅꯥꯎꯁꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯕ꯭ꯔꯁꯀꯗꯨ ꯇꯧꯊꯣꯛꯄꯤꯔꯒ ꯏꯔꯨꯒ ꯂꯨꯖꯧꯔꯣ ꯆꯠꯂꯣ꯫ ꯂꯨꯖꯃꯤꯟꯅꯔꯨꯔꯁꯤꯗꯅ꯫ ꯆꯪꯂꯩ ꯁꯅꯥ ꯃꯃꯤꯠ ꯐꯩꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯄꯤꯀꯅꯥꯎ꯫ ꯆꯪꯂꯩ ꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯀꯣꯟꯁꯤꯟꯈꯤ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯨꯖꯃꯤꯟꯅꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯁꯨꯇꯤꯡ ꯍꯜꯂꯛꯄꯒꯤ ꯂꯨꯖꯕꯗꯣ ꯑꯗꯨꯗ ꯅꯪꯅ ꯂꯨꯖꯕꯤꯔꯣ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯗꯣ ꯏꯁꯧꯑꯣꯏ ꯀꯩꯑꯣꯏ꯫ ꯗꯗꯥ, ꯅꯪ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯗ ꯃꯉꯥꯎ ꯊꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯔꯝꯃꯤ ꯆꯪꯂꯩ ꯁꯅꯥꯗꯣ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏꯙꯨꯞ ꯃꯩꯔꯥ ꯂꯥꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛꯇꯨ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯅ, ꯗꯗꯥ, ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯃꯥꯅ ꯁꯦꯝꯕ ꯁꯦꯟꯋꯤꯆꯇꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯩ꯫ ꯆꯪꯂꯩ ꯁꯅꯥ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯦ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯑꯃꯨꯛ ꯈꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯀꯅꯥꯎ, ꯅꯪꯅ ꯁꯦꯝꯕ ꯁꯦꯟꯋꯤꯆꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯏ꯫ ꯀꯣꯐꯤꯁꯤꯁꯨ ꯍꯥꯎꯏ꯫ ꯅꯨꯡꯁꯤꯕꯤꯅꯕꯨ ꯊꯣꯡꯉꯗꯤ ꯂꯣꯏꯅ ꯍꯥꯎꯔꯤꯗꯨꯔꯥ꯫
ꯅꯪꯗꯤ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯍꯥꯎꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯗ꯫ ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯏ, ꯋꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯃꯃꯧꯅ ꯊꯥꯎ ꯉꯧꯕꯒꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯊꯣꯡꯖꯤꯜꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯤ, ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯣ? ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯊꯧꯗꯣ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯗꯗꯥꯅ ꯍꯣꯔꯦꯟ ꯁꯨꯇꯤꯡ ꯃꯐꯝꯗ ꯆꯥꯔꯨꯅꯕ ꯊꯣꯡꯕꯅꯤꯃꯥ꯫ ꯍꯦꯃꯥꯕꯇꯤꯁꯨ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯒ, ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛꯇꯤ ꯍꯣꯇꯦꯜꯗꯒꯤ ꯀꯩꯗꯒꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯕꯅꯤ, ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯏꯃꯧ ꯋꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯁꯨꯛ ꯉꯟꯅ ꯊꯣꯡꯍꯜꯂꯤꯔ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ ꯏꯃꯥ꯫ ꯗꯗꯥꯅꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯣꯇꯦꯜꯗꯒꯤ ꯂꯩꯔꯒ ꯆꯥꯗꯣꯏꯅꯦꯅ ꯍꯥꯏꯕ, ꯑꯗꯨꯗ ꯑꯩꯅ ꯍꯣꯇꯦꯜꯒꯤꯗꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯊꯣꯡꯉꯒ ꯍꯥꯞꯀꯦ ꯇꯧꯕꯅꯤꯃꯥ꯫ ꯆꯪꯂꯩ ꯁꯅꯥꯅ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯊꯣꯡꯖꯤꯜꯗꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯕꯥꯁ, ꯑꯗꯨꯅꯤꯗꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕꯤꯔꯝꯃꯤ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯃꯧ ꯑꯃ ꯐꯪꯖꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ꯫ ꯆꯤꯡꯁꯥꯉꯥꯟꯕꯅ ꯑꯃꯨꯛ ꯃꯔꯛꯇꯨꯗ ꯐꯩꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯅꯆꯥꯅ ꯊꯤꯔꯛꯄ ꯅꯨꯄꯤꯅꯤꯗꯅ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯕꯤꯔꯕ? ꯉꯥ ꯑꯇꯥꯎꯕ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯕꯕꯥ, ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯒ ꯐꯨꯠꯆꯤꯜꯂꯦ꯫ ꯆꯤꯡꯁꯥꯉꯥꯟꯕ ꯃꯇꯤꯟꯒ ꯈꯨꯠ ꯌꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯎꯁ, ꯆꯥꯛꯇꯨꯝ ꯂꯥꯝꯃꯛꯑꯦꯕꯨ ꯁꯤꯗꯤ꯫ ꯂꯥꯝꯃꯛꯀꯅꯤ ꯅꯪ ꯂꯥꯝꯃꯛꯈꯤꯅꯤꯕ꯫ ꯏꯃꯥꯅꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃ ꯊꯣꯡꯂꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯁꯦꯅ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯦ ꯏꯟꯖꯥꯡ ꯊꯣꯡꯖꯤꯟꯈ꯭ꯔꯕꯅꯤꯅ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯅ, ꯑꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯊꯣꯡꯒꯦ ꯏꯃꯥ꯫ ꯌꯥꯔꯦ ꯏꯃꯧ ꯋꯥꯅꯕꯅꯤ, ꯀꯩꯁꯨ ꯋꯥꯔꯣꯏꯗ꯫ ꯍꯣꯏꯗ, ꯏꯟꯖꯥꯡ ꯃꯊꯦꯜ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯅꯣꯛꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯅ ꯍꯣꯠꯀꯦꯁꯇ ꯍꯥꯞꯂꯕ ꯃꯇꯨꯡ ꯆꯪꯂꯩ ꯁꯅꯥ ꯍꯣꯠꯀꯦꯁ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯃꯥꯡꯒꯣꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯅ, ꯊꯣꯏꯕ, ꯒꯥꯔꯤꯒꯗꯣ ꯐꯖꯅ ꯌꯦꯡꯗꯅ ꯊꯧꯀꯣ, ꯍꯧꯖꯤꯛꯅꯦ ꯂꯩꯆꯤꯜ ꯌꯥꯝ ꯊꯥꯕ ꯃꯇꯝꯅꯤ꯫ ꯑꯍꯣꯏ ꯕꯕꯥ꯫ ꯍꯦꯃꯥꯕꯇꯤꯅꯁꯨ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥ, ꯅꯆꯥꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎꯕ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯍꯣꯔꯦꯟ ꯑꯥꯗ ꯅꯨꯄꯤ ꯅꯍꯥꯒ ꯌꯥꯌꯥ ꯄꯪꯇꯧ ꯇꯧꯒꯅꯨ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯉꯥꯟꯕ ꯅꯣꯛꯏ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧ ꯃꯥꯟꯕ꯭ꯔꯣ? ꯆꯪꯂꯩ ꯁꯅꯥ ꯃꯥꯟꯗꯦ ꯍꯥꯏꯅ ꯃꯉꯛ ꯈꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯣꯠꯀꯦꯁ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯑꯥꯗ ꯌꯥꯝ ꯍꯥꯎꯅ ꯆꯥꯎꯀꯣ ꯗꯗꯥ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯍꯣꯠꯀꯦꯁ ꯑꯗꯨꯕꯨ ꯂꯧꯔꯒ, ꯆꯥꯗꯣꯏꯅꯤ, ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ? ꯗꯗꯥꯁꯨ ꯋꯥꯅ ꯍꯜꯂꯛꯀꯗꯣꯏꯅꯤꯅ ꯀꯩꯝꯇ ꯂꯩꯔꯛꯀꯅꯨꯗ꯫ ꯆꯤꯡꯁꯥꯉꯥꯟꯕꯗꯨ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯗꯣ ꯍꯣꯔꯦꯟ ꯏꯔꯨ ꯂꯨꯖꯕꯤꯌꯨꯀꯣ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯔꯟꯗꯨꯗ ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯏ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯨꯡꯁꯤꯕꯤ ꯑꯝꯇ ꯇꯧꯔꯣ ꯆꯠꯂꯝꯗꯥꯏꯁꯤꯗ꯫ ꯉꯝꯃꯔꯣꯏ, ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯎꯈꯤꯅꯤ꯫ ꯑꯣ, ꯀꯩꯁꯨ ꯎꯔꯣꯏꯌꯦ, ꯃꯥꯡꯒꯣꯟꯗꯅꯤ ꯃꯣꯏꯅ ꯐꯝꯍꯧꯔꯤꯗꯣ, ꯑꯗꯨꯏ ꯃꯊꯛꯇ ꯂꯩꯆꯤꯜꯁꯨ ꯊꯥꯕꯅꯤꯅ ꯀꯩꯁꯨ ꯀꯨꯏꯔꯝꯃꯣꯏ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯥꯒꯦꯠꯇꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯨꯅꯤꯡ ꯀꯥꯡꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯈꯖꯥꯏꯗ ꯃꯆꯤꯟꯗꯨꯅ ꯐꯠ ꯊꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯅꯣꯛꯃꯤ ꯌꯥꯔꯦꯀꯣ ꯗꯗꯥ꯫ ꯆꯤꯡꯁꯥꯉꯥꯟꯕꯗꯨ ꯅꯣꯛꯃꯤ ꯃꯀꯣꯛ ꯅꯣꯝꯃꯤ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯄꯤꯒꯅꯣ꯫ ꯍꯣꯏ ꯗꯗꯥ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯅ ꯂꯣꯟꯁꯤꯜꯂꯤꯕ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫